ngasi ayu phongkiba tongan Manipuri si phongsing amasung thokkiba thawdo wathoksing digi maru oibe I pausing khongasarga Manipur top channel gi maikei digi mayam da thamjagi ahanmada ambush tawraktuna AR gi colonel ama maki nupi amasung masa yauna taret hatkre Prime Minister, Defense Minister, Governor amasung Chief Minister na condemn tawkre tha sigi mapanda Imphal West ki Wongoi PS ki manungsanba laifrakpamda na local ama nungmaina kaptuna halamlaba matung ngasi ayuk pung 10 rom tarakpada Churachandpur district ki Singat sub division gi Beihang police station gi manungsanba as second village manaki inter village road IBR gi corner amagi manakta underground activity singna afaba makal gi kuchu khulai amasung bomb na singma sijinaduna anakpa range tagi ambush tawrakhibada Churachandpur gi Nifugutaruk suba Assam Rifles Khuga battalion gi commander Colonel Biplab Tripathi maki loinabi Anuja Tripathi amasung Churachandpur gi St Paul's Institute Class 1 tamliba sahi taruk khakta ngadiba masanupa Abir Tripathi amasung Colonel asigi driver personal ama yauna atopa personal ahumga loinana miyoi taret sire atopa taruna sokpadagi laikanakre Leikhidraba Nifugutaruk suba Assam Rifles ki commanding officer oidiba masagi sai Nifuga mathoi khaktamak suriba Colonel Biplab Tripathi Kyumon Regiment ki ikui kuidringai gi mamangda Churachandpur gi Khuga battalion asigi commanding officer oina lakhibani mana battalion asigi CO gi charge laubuga panthadana leibak sinma thungna pangtokhiba Indo Bangla Victory frame su Churachandpur da mahakna receive tawkhibaga loinana district asigi Moban line da hangdokliba sugi designated camp da laidiba ZRO gi kadar singda skill development gi training su hawdokhibada ngairibni haidi maana ngarang Behiyang da leiba maki battalion gi company amagi post yengsinba satluraba matung ngasi ayuk mafam adudagi Khuga battalion headquarter tamna lakhibani adubu maha amasu maki escort party singi gari sing yawba convoy aduna thawdok thokphamdu yokshilakpada khanghaudana mangjonuna lumduna leiramba underground activists sing aduna bomb langsinduna pokhai halakpaga loinana afaba makal gi nungmai sing sijinaduna ambush ta tharakibani haidi thawdu oduda mahak yauna mahaki loinabi amasung pikliba masanupa amadi mahaki driver quick reaction team QRT gi personal ahum punna makhoi taruk thawdok thokphamda laikhidabani haidi aduga soklaba personal taret ki manungdagi amana hospital layengna pukhalakpada kanmangam hodana laikhidabani thawdo asida Leikhidraba Colonel yauna atai miyoi sing amasung soklaba sing ngasi numijungba matungda leimakhonggi army headquarter da helicopter na pukhi soklaba singgi manungda phibam khara luna sokhiba Habildar Subir Pal sai kuntraga manga koba personal amadi pambom amasung khutki saru fracture oibigi mathakta phaigan su sokpadigi sija hospital de admit tawduna laikanari underground activists sing aduna khanghauduna ambush tharakpada Leikhidraba Colonel asigi mamang thana sakhiba QRT personal sing tongba Maruti Gypsy ama lambigi nakalda 1000 ki amasung convoy asigi manungna yawba bolero sing yauna gari punamak nongmai maruk kyagi panpham leramki thawdo asida Leikhidraba personal sing aduna rifleman Suman Swargari Khatnai Konyak RP Mina amasung Shyamlal Dasni khanghauduna satharakiba ambush adugi mayokta Assam Rifles ki maikeidigi sukut handuna minute khara noi kapnaki adubu Indo Myanmar paringi border pillar nifuga matoi nakna thokiba thawdo oibana ambush torokliba underground activists adu singgi asongba naraki khudong jab lawraga mafam adudagi khulai thuna nanthoki hairi adumaina mo ambush toromliba activists aduna soklaba masum siraba Assam Rifles ki personal sing adudagi nongmai amadi atai khusu khulai sing munduna pukhibra haibadugi matangdadi sapsaba paw phangba ngamdre thawdu odugi paw tabaga Assam Rifles amasum district police ki maikeidigi ahenma force thomjinduna thihumbugi thabak sataki loinena thawdu osigi matangda police ki maikeidigi su case ama lakhotuna thihumbugi thabak satakre hari ngasigi thawdu aduga mari leinana thomjilakiba Assam Rifles ki maikeidigi thawdok thokpham adugi manakta leiba khunja ani
Lalinyan mang say kuntraga mga amasum tangzamang say nifuga mga kauba miyeni Assam Rifles ki maike digi lokatuna wangpong sataki adobo makoy nungtilda thadorakre hari thaudo osigi matang na Prime Minister Narendra Modi, Defense Minister Rajnath Singha, Manipur gi Governor Laganesan Chief Minister and Beren amasum tuan ba Chuchampur gi Zomi Chips Association amasum Zomi Council gi maike digi su thaudo adobo yaning da phongdorak pagalonena underground activist singi thawong adu pangdabagi thawong ni haidi Prime Minister Narendra Modi na thawdo adu akan mamong na condemn tawraduna Leikhidraba lanmi sing amasum makhoigi imung manunggi miyoi sing aduna kathoklamba makhoigi punsi adu kaidawnungda kauraroi haibaga loinana Leikhidraba singi imungi awabada saruk yari haina phongdorakre Union Defense Minister Rajnath Singha na Twitter da tweet tawrakhiba warol singda thawdo adu pangdabagi attack ni Haidaduna leba asina Assam Rifles ki commanding officer ama yauna thauna phaba lanmi manga amasum commander adugi imung miyoi ani mangjare haiki thaudo aduda chena basingi mathakta athuba matamna wayel phangangani swaki Chief Minister N Berensu Twitter thagalakpa maki warol singda thaudo adubu condemn tawrakpaga loinana aranma tawramba miyoi sing adugi mathakta soidana wayel phangangani haidi Governor Laganesan gi maike digi tholakiba sirol amanasu thaudo adubu criminal singi pangdabagi thawongni hairaduna akan mamong na condemn torakli amasum Leikhidraba singi mafamdasu awaba phongdorakpaga loinana makhoigi thawaina ingna singna leirunaba amasum makhoigi leihoriba imung manunga awasaina khangbagi pangal pibiba oirasanu hainasu phongdorakli amaromdana RPF na claim torakli ngasi ayuk pung tararum tarak pada Chuchampur district ki singa sub division gi manung sanba S second kulgi mafam amada thokiba thaudo adubu PLA amasum MNPF ki apun mesinmi sanglupna nifuga taruk suba Assam Rifles landa ki bani haina Revolutionary People Friend RPF ki Deputy Secretary Publicity Robin Kuman amasum Manipur Naga People's Friend MNPF ki Secretary Publicity Thomas Newmai ani gi sirol amana claim tarakli sirol asina hai ngasi ayuk pung tara taba matamna Chuchampur district ki Behiyang police station kon mafamda leiba second khulda nifugataru Assam Rifles ki lambi da lakpa convoy amagi mathakta PLA amasum MNPF ki apun basinmi kanglup amana landakhre Landa Badura Nifuga Taruk AR gi commanding officer Colonel Biplab Tripathi yauna personal taruk hat kemasum kya manasu on khadi Landa Adura Leikhidraba CEO gi loina be amasum masano pa kanbu edugi manungdu yawi haiba PLA amasum MNPF ki lanmission na khangide India government disturb area na hena lakthoklaba lanpham oiraba mafam sida kaidongwai dasu Indian security force na makhoi imung manungi miyoi puduna satloidabani haidi loinana PLA amasung MNPF ki kanglup asina nifuga taruk AR gi mathakta landa khiba sigidama war office ki chief of army staff na thabak asibu sinlan langkhiba sing thaba asi pangthokpada saruk ya khiba marup sing amadi mating pangbi khiba khuding mapu thagalakli hain supali amaromdana lethot selairamle hianglam PS ki manung saliba wabaga yangbi veterinary hospital manaki uku amagi manakta lethot sel ama lairamle hari pausidagi police na sangsinduna yengsin kiyedu numidangi matam oibadagi bomb export na lakthokpada khudong sara roi hairaduna hayeng ayuk lakthokna bagi damak mapam madu mis sathok sa sin tawhondana thamkre so hari makhasa tharak poina tentakna mamda pau thamjage Veterinary and Animal Husbandry Directorate ki official tare suspend tawgadabani haibigi wakat High Court na respondent singda direction pikre Manipulenga ki sanjen thongda lairiba Veterinary and Animal Husbandry Betty and A Heist Directorate ki officer sing yaun official taret pu makhoi mathakta Chief Judicial Magistrate Impal East ki court criminal Miscellaneous case number 44 of 2021 FIR number 235 close at 2013 pending the Lairibana official Singasibu CCS CCA rules 1965 natragana rule asigi appropriate provisions singi makhada service tagi suspension to honbiu haiduna High Court of Manipur civil writ petition ama file torakpadagi court na matter asi lokhatuna khanaraba matungda pikiba judgment amasum order da petitioner gi maike digi July ama English ingani ga kunga mathoida
official-sing asibu suspension taunabagi matangda loisang asibu puriba Minister, Chief Secretary amasung Commissioner Betty and A Haista Pishin kiba representation adu sayol nipan gi manungda dispose taunaba khangan kibaga loinana CJM Imphal East panduna leiriba case adugi merit ki matungina subordinate court asina warep laujagadabani haibagi observation pikre haina spali ato papa manamo ani sire tare sokle toan bama phamna thokiba lambi gi accident na miyoi ani sire miyoi tare na soktuna hospital lo laikana khre haukiba nungye matung pungama makhairom tabada moirang police station ge manung sanba sunu sifai da barna car ama mathanta lambi gi nakal da leiba electric pole da yaisin mada konsam Sylvester kauba miyoi ama Leikhidraba aduga miyoi mangana asu apanang khre amaromda ngasi nungtil pung mari makhairom tabada Kabru Leikhada car ama turel tasin mada nupi ama sire aduga car adu tunglakpa nupa amaga nupi amaga na asu apanang le haina supali marak thane state sigi wang bada thokpa to papang khotanga hapsaramge nupi mahiroi singde sexual harassment piramba principal fare Karnataka gi Yadagir district leiba residential school amagi principal ama nupi mahiroi singda sexual harassment piramba gi maral da fare haina police na phongdorakli police gi matungine accused adu hayala pa kawi mahak Yadagirga naknaba Barakanali da leiba Kirtur Rani Senamma residential school gi principal ne magna mahiroi nupi macha singmu class 10 exam da mark wang phongangani haina thazba piraga sexual harassment sadaki magna nupi macha sing adu da mangonda corporation pina bahai ki amadi madugi mayokta leibising afaba oiroi haina kenki maki thawong sing da athingba pirakpa mahiroi sing hostel mess da saba thakpa phangaloi haina sumana kenki maki thawong sing adu da pendraba mahiroi singna deputy commissioner da Senani Pangi complain ama samitoki mahiroi singi awabadu khangbadagi DC na accused ki mayokta complain ama thanganaba maki officer singna khangan ki haina supali ato papa mana Samarjit na assistant solicitor general High Court of Manipur gi assistant solicitor general of India gi thaupuna naba advocate Khomdram Samarjit khalle haina Ministry of Law and Huda Department of Legal Affairs na order thokre advocate Khomdram Samarjit Imphal West District ki manung sana leiba hawamarak irom laikai digi Khomdram ibomsa amadi Leikhidraba hizam mema devi gi masanupani mak legal gi lamda sahi kungani thogi mathakta experience leiraba miyoini ma kumza English singani ga taraga mapanigi English singani ga kunga mathoi fawa Election Commission of India gi standing Council oina High Court of Manipur da Toubiramba haina supau sina sumakata na phongdorakli amaromdana mahiroi sing politics ta yaurakano irang thoknaba singano mahiroi oigera politician oigera Manipur da irang sagatuna leba langhananaba honagano singtam gi marakta irang thoknaba singano mahiroi singna politics ta yobirakano mahiroi oina lebiyu political yueba wafamna politician singna tawjasanu haina chief minister nongthombam berena phongdokre city convention center da pangthokiba chief minister gi CSC singgi tengbang hawdokpagi thoram yawba lakhiba chief minister da ADC bill khananaba akhanaba session kaudrabadi total shutdown amasum economic blockade chathagani haina laukthokhiba adugi matangda paumi singna hangba wahangi pakhum piradunu hai The Manipur Hill Areas Autonomous District Council Bill 2021 asigi matangda laingana kayarak phongdokhiba leikre bill adugi manungda Hill Areas Committee na semlaga pirakliba adugi aroiba lamai aduda hanagi ek adu repeal tawnabagi wafam palibani ek asima constitution ki article 371 C ki makhada parliament semkibi engni madu repeal tawbasi parliament tawgadabani ADC khudingmakta ahenba matik mayai PC haibadu kadaida pigadagi nainaribani madu pibda lengang nasu sem saduna leiri state assembly na amasum lengang na ngamloidaba thabakta namduna taw haibirakano Hill Areas Committee gi ek adubu repeal tawnabagi wafamdi parliament satlaga haiminasi parliament lorokpa phireb aduna aroibu oigadoribani state lengang na ngamloidaba thabakta ngamgadabani haina namduna blockade tawrasu ban tawrabasu maduda satloi Manipur gi miyam na makhogi economic blockade
सौगलोय हौजिकसु अत्सुमना गो टू हिल थिंगलबसु कनागुंबा अमतना ताबीदना चटलिबसिनी हाइखि महैरोय ओइगेरा पॉलिटिशियन ओइगेरा मणिपुर सिंगतमगी मरक्ता इरांग थोकनाबा सिंगनो मदुगी सरुक्ता फजना तानरगा थबक तौमिनसी ADC दा पावर पीबा लेंगाकना हेना पामलिबनी कदाय फावबा करी पीसीगी हाइबदु बिल दा सेंबिराओ मतेंग फांगजगी हाइखि मदु नतदुना स्टेट लेंगाकना ngamdaba हिल एरियास कमिटी की एक अदु रिपील तौ हाइना पल्लगा मिसमदा लाना संदोपिगनो महैरोय सिंगदी एजुकेशन मसुम सख थोरांगा मरी लेनबा थबक सिंगदा सरुग याबियु पॉलिटिक्स ती सिंगी MLA कुन सिदा सिनबियु अमसुम आइखोयगी थाकता करी तौबा याबगी तानाजगे मदु नतदुना महैरोय सिंगना बन ब्लॉकेट तौबदी तौबिगनो हाइखि तरा अमसुम तरागा मथु शुबा IRB गी रिक्रूटमेंट की फल लाउथोक्तबगी मतंगदा खोंजंग चंगसिनगिनी हाइना रिक्रूटमेंट अदुदा सरुग यारुबा सिंगना लाउथोरकलिबा अदुगी मतंगना चीफ मिनिस्टरना हाइ IRB हाइबसी डिसिप्लिन फोर्स अमनी कोविड न सही अनि लेंगबा फावबा यादना लैरुरबा महैरोय सिंग स्कूल फावबा काबा हौदना लैरिबनी आइखोयगी डिमांड तानबदा बन ब्लॉकेट तौगनी हाइदुना लेंगाक्ता किहनबा तारबदी मखोयना थबक संगबा तारबदी करी तौगनी असिगुंबा लेंगाक्ता दब तौबदा लुसिंगलिबसिंग कनानो हाइबदु खंगदोलगा डिसिप्लिनरी एक्शन लौनबा करी तौबा याबगी हाइबदु येंगसिंदुना लुसिंगबसिंग अदुगी रिक्रूटमेंट रिव्यू तौगनी हाइनसु फोंगदोकी हाइना पाउसना मखाताना पल्ली अमरोमदना लॉन्ग लिव BJP थाबा बैनर सेगाइदुना बाइट रैली थुगाइख्रे लाकदरिबा तरागनिथे सुब मणिपुर स्टेट असेंबली इलेक्शन नुंगबा एसीदा BJP की इंटेंडिंग कैंडिडेट ओइरिबा गाइडोन कामैबु सौगतपा मियोइसिंगना बाइट रैली सतपदा मियोइ खरना थुगाइबत नतना रैली अदुदा सिजिनरकपा लॉन्ग लिव BJP प्रेसिडेंट अमदी लॉन्ग लिव चीफ मिनिस्टर हाइबना सिंगबा थाबा बैनर सिंग सेगाइबिख्रे हाइरि हिरमसिगी मतंगना ngasi मणिपुर प्रेस क्लब ता पाउमिसिंग उनबमदा BJP की एक्टिव मेंबर साइमोन कामैना हाइ प्रोग्रेसिव यूथ फोरम ना सिंधुना ngarang intending candidate gaidon kamai sogot poina nonedigi horaga tuan ba khul taraga nipan rom fauduna bite ready ama satki BJP gi firal yauna tuan ba banner sing thaduna satki ba bite ready du da miyoi samaga yankhai henbada saru yaki adu bolai bakti budi bite rally adu da halakpada sorakna nungthil pung 3:49 tabada thaukhawpum biligi गोमतुन बुट की मफम हानदगी थौरांग तौदुना लेबा मानबा मियोइ खरा थोलक्तुना बाइट रैली दुबु थुगाइरखि बाइट रैली दुदु योरकपा जिप्सी की क्लास थुगाइरकपदगी ड्राइवर सु असोक पनंखि लोइनना रैली दुदु सरुक यारखिबा नहा खरदसु खुद थाबदनतना बैनर अदु फिराना सिंगबा सेगाइदुना मंगतगनखि थौदोक थोकफम मनाक अदुमाक्तदा कुनगा मपन सुबा असम राइफल्स की केम अमसु लैरिबनी अदुबा असम राइफल्स की मियोइ अमता थोलक्तुना थौदो अदुगी मतंगदा हंगलदबा सि अंगकपा फावी ngayaki matungda none police station की पुलिस पर्सनल खुलाई याउदना लाखि खुलाई याउदना लाखपना मरम ओइरगा रेली अदुबु थुगाइरिबा मियोइ सिंग अदुगी मथक्ता वाहि अमता हाइबा ngamkhide मांगना मखाताना हाइ रेली थुगाइरिबा मियोइ सिंग अदुना करिगी रेली सतपनो करिगी BJP फ्लैग अमदी बैनर पाइरगा रेली सतलिबनो खौपुम बेली द मखोगी परमिशन याउदना करिगी रेली सतलिबनो हाइना केन खंगलखि मखाताना सिगुम थवोंग सथरबदी नुमैना काकपनी हाइना फावब केलखि असिगुम मियोइबगी डेमोक्रेटिक राइट मतप थवोंग सथबद नतना केन खंगलिबसिद सेनरिब मियोइसिंग लेंगांग अथुब फादुना सेराकपिगदबनी स्टेट असिद लो लई हाइबा चपसाना उटपियु गाइडोन कामैगी ओइबा इलेक्शन के प्रोग्राम पांगथोकप खुदिंगमक्ता हाइरिब मियोइसिंग असिना अयेत अपन पिदुना लाकप मसिंग यामलक्ले नुंगबा एसी की लमगमैदा पांगथोकपा BJP की मिफममदा वर्क मिनिस्टर सरुयाखि मिफमदुसु मिनिस्टर की ममामक्तदा मियोइ कांगबु खरना काहेनबा थवोंग सथदुना थुगाइखि असिगुम थवोंग क्या सथरिबा मियोइसिंग असि लेंगांगना फादुना सपसाबा सेराक फंगनबियो पाउमिसिंग उनाबा दुदा नुंगबा एसी की BJP की थौपुबा मियोइ क्या सु सरुयाखि हाइना पल्ली एंतकपा पाउ खरनमो पुलिसना ड्राइवर फुई हाइबा अरानमनी HSADU November taraga mathugi numidangna silsardigi potsai puduna lakpa truck number PB 23M9455 ki driver bu none police na tamthina phubire haina Manipur driver association na phongdokibo wafamdo aran bani loinana none police ta tainabigano haina hill areas driver union khongsangi president angam panmaina phongdorakli
angam panmaina khuyek piduna thatorakhiba sirol amana hai tata atugi driver Harwan Singha amasum Guldip Singha na khongsangda thunglakhi makhoina yu ngauraga hotel amada changlakhi hotel aduda leiba nupi angangda Punjabi lolda akampet sijinaduna karem ka thainaduna torakpadagi hana mafam aduda leiramba driver kharana maana nganglibu wafam adu ngangbadagi sauduna nupi angangna fajadabu wai karigi sijinaribano hanki Maduda yu ngauraba Punjabi driver aduna akanba wai hairakpadagi umkhatnaba thoktuna saubadagi inabada driver Guldip Singha tusinduna sokhi hai driver singna miyoi kharaga khatna sainaba thokle haiba paw phangwadagi hill area driver union gi mute sing mafam maduda sangsinduna khana sainaribadu khamdokhi thaudu adugi wari wo khong thigatpada Punjabi driver aduna lalambadagi hotel phambi singa punna phaminaduna driver aduna lale hainaraba matungda union na driver adugi soklaba makhong adu fast aid piraba matungda nungthilda imphal lomda salankhibani numit aduda driver aduna nupi angang sina kari hairami amasung kari thokhibagi haibadu khongsangi hotel da laklaga hanglaba yagani thaudu adugi mari makhong khangdana MDA na nune police na driver furakle haina lana paw sandorak pasi lebak thibani mara leba driver adu kankhatuna panghaida haijinbadi asumbu oiroi Punjabi driver aduna yu thakchilaga fajadaba waiwata sijinakhiba adu MDA na insilaga tahonbara haina angam panmaina phungdorakli lusilak poina pawngtanga memda hapsaramge nupa ama nungsu na thomlaga halamle lamsang police station gi manung chanba lambal sabal laikai da nupa ama nungsu na thomlaga halamle thaudok tur senabani haba nupa ama miyamna police da sinakre hairi Leikhidraba nupa adudi pukrambam tomba suras apokpi ming Leikhidraba surjit kawi lambal awang laikai degine thaudok tu gamari lainana Rural Development Youth Club lambal awang laikai gi sirolamana hai tha sigi taragani thuki ayuk pung anirom taba matamda pukrambam tomba suras asi singnaningai oiba mawongda lambal sabal laikai da siraga leirambadagi imung manungi mi singna lokholaba matungna ma ke asi bahak sangda dakphom kya thengnaki numirasigi numidang pung taruk taba matamna club asida miyamna pullaga tombana Leikhidabagi numidangda ma ka loinaramba mi sing wang pang tokhi maduda lamba sabal laikai da yong ilaga leiba leiren kabidagi sorokhaibam khamba apokpagi ming S Narasinghana nungsu amana thomduna hatpani haibisi miyamda masana marala yazaki maku miyamna police ta sinakre hairi miyamna khambagi imung manung matam suppagi oina lambal khuldagi inthokpa haina yanare haiba wafam su serol asida thamlakli Hauzik oinadi mem paus matang se lusinjarage pathok sagi lu soi khiblan gi kya yaus mem ngak pigini amasum matam gi marui bi paus mem da leptan update pi jarakhi ge haina su channel sigi mai ke digi thamjari